Honorable Nam Kemsangi Lengagasi Salibata Kulumdoi Fowda expansion to Utopia Lay Haba Pausing as Tongadon, Pauses in the Pundonari, Aduga, or Minister Sing, Party Amadi Kanglo Puru Yanga Hapla Yari Haiba, Wafam soon, Pundonari Habataros. Was the Fobugi on Ekogi, Matam di Kogi Sahi and Fazil Tabugi Figum Nick had the election call up conduct La Kragadi Kogi. Paroi Belingaxi Sahi of Hadu film the Maroxi the Kogi Hosi Poba dead 5 the 4 the low kibo. Was a low keep within a sea for the Tarani Mukisang for the minister Poplo on the and total with the Lingaxi Kamana Salari when I was so Wanga Moya. Highly Big Lady Belingaxi the Kamayan waves. Mansa to me, Hojik Akwegi, Labiriba, Honorable Chief Minister, 𝐻𝐿 Lutzingba, Nova Popular Government Key, Kanosida, Lingaxi. Ngasi akhoi nakanota hokiba tang mari da wasak khibani ngasi tarang ayuk selale numitar mathoni sangsila ele ada aduga atopa deputy chief minister ani akhoi kangpopi ki nemsak kimken aduga akhoi ki losidiko akhoi senapati district gi ado makhoi ni si deputy chief minister oina hapkhibani aduga cabinet minister ani amaga hapani adu cabinet minister ama akhoi honorable gobinas konthongzamti mawon home pirani haiduna home department home portfolio asiga tani hadana wasak lawda yawgrabani aduga akhoi wangoi kendra ki loken ma su cabinet minister oina wasak lawda ma gidi adumba kan portfolio amta lawthokiba leite adum oina mak hojik akhoi gobinasna home man pairani haidagasu maunda akhoi portfolio asi pairani haibaki adumba official oiba order ma notification ma thoba khotba kesu akhoi thenadri aduna Masana Pongo Kibale. Oh, to Pirak Play 3. Oh, hoi. Aduna Hojiksi, a government share, Makoda minister, Adu is a Hargasu, Makosi functionless Haitarene. I hate the Makoi Kasu to the Pomato Letaba, the power Paitiba, Alkarani, department to Ecta, when Pamaga, Soy Sang, Tautana Kotana, Aduki works in Tisnatoba, Yapi Adumbi, Canodi, Pibum Dumuti, Lactri Haitare. I don't know, Hojik, Watley, I cannot see Council of Ministers say Taran Toilegami, Chief Minister Yauraga. Aduga, Hojiksi, Hapka, the Cabinet Minister, Taret Walibani, and the Taret Sikanakana, Kadom Kadom Taki, Kari Kangloptaki, Kari Party to Hapkadon, Habadu, Equinox, Habangamdri, Ado Hojik Yauriba Power Su Adumangai, Ado Equisu, Adum Loyan, Kanaribantani, Akoi Tongatonba, TV channel, single discussion over that political observer, Mayama, analyst, Mayama, so Loyan Kanaduna, Nanatuna Lakabawang, Anthony, I don't know, Hojiksi Lakator Potsi Adum Center, the Su, Kitang Makoi, the Su, Hector Kutsi Tabi, Adum people Labra. I quay Adamana Kali, Adu Sidasu, Hojik, Akwiki, State Amagi Chief Minister, Amana Mahaki Council of Ministers, the Kanakana Yawatake, Kanakana Buhakatake, Karika Department, Karika Portfolio Pig, the Gahab share, Magi prerogative on the Akwiki Lizabani, Akwiki Magi Power, that Yawzab Port Money, Adum when map, Aki Manipur the tea, as mine to share, Chief Minister na. Akwiki Magi Power the Sinaraga, Akwiki Minister Hapa, Loktopa, Reshuffle Toba, at the portfolio of Mam say, so much manner reshuffle to Bagi Portsy. I couldn't Urakta, no, cannot get Uraktra Hatara, 2017 the Uraktra, and Bagi BGP first term though. Adu the Adam Uraktra Hatara. Aduna Hojiksu Adumungai, Akwiki Ladyba, state government key, Akwi Hepsida, Mahaki, Kenoda, Magi, Aningba, Apamba, Amsungmana. Pagnigan Kalbamaki judgment, Masaki discretion, my Sizinaraga, I could get the way of Tabuk share, Masi Yahandab Mo, I Adum Uri Haitare, the Mansa. Aduna, Hojiksi, Hapaka the Watli Pomakoi Taret share, Centerna Soydamki, Kalamgani, Kanaramgani, Makosu recommendation, Karikara, Loramgani, Tiramgani, Kanabu Hapsiki, Kamanto Siki, Hanamakoi, Madugam, Sinabamakoi, Kara Adum Lermani, Adamakon Succession Kanaramgini, Adaga Somdagisu, Hojikti, Akanosi, Akoigi, Ladyba, okay, legislator sing, Haitana, ruling party, ruling coalition. As the Yauriba legislator sing share, Makoi Adam Ayamana minister when Bangtani, minister when the Suliponte, Mansa, Board Lepa, Hina Todi, Masi, Makoi Power Pike, Hina Lipin Dina,
hoi miyam ki sewa to bokho pa haiduna amagi keno amagi wani sumnagi adum yamna common plank amagi common keno amagi wani mayam ta khangan ba thajan ba malhan bagi wari ni ta semoti power pai haibane ba power and position to phangi haibane ba adu hariba admaina si legislative legislator ruling coalition sida yauriba party mayam sigi legislative legislator mayam si loina minister oni maktani makhoi ki angam ban level da center ki lusing basing da makhoi loina haina ngani adum hojik so adum makhoi ta ba lobby phanam tawnai haiba kan so adum tai hai tare magi lejaba akhoi string sing pull to RSS ki ogera BJP ki ogera asuma mayam se loina ma adum singnaraga magi ai hapna ba haina tawna se adum tawnai hana adum akhoi tai hai tare aduna siumaki mayam sigi marak sida hojikti amuk akhoi kanglup ki oba wafam da haitare community based keno amusu amuk lakli bane ba akhoi na uri bdani tari bdani hojik nemsa kimken deputy chief minister habib si akhoi kuki jo community ki ni aduga keno da akhoi ama losidiko naga community ki ni adigi hojik si amuk akhoi maitai pangal akhoi keno ki lupsing marak ta kisu akan ba demand ma tawris ni akhoi hojik Canada okay government sta kanglup ki oiba mi hut sing yaura abnina aikhoi gisu aikhoi maite pangal gisu ama hapiu minister pham ama pibiu on haibase mase yamna okay ti logical oiba amsung yamna reasonable oiba amsung justified oiba okay demand amani na haining eba kai do iso haru turno keno ma khoi community wani akhoi punna taminar ni leminari ni sedis da sahi kaya dagi adna khona khunda lai taminana ade sap manaba loan ama ngangminare harga lempak sida akhoi pokminar ka sawminar ka leminar li atu kanglup amani adna ma khoi su luxury ba ma khoi mi hut ahum lei na hojik se natra jiri bam ki achap udin leiri adigi keno ki khetgau ken ki nurul hasan leiri adigi lilong keno ki AC gi akhoi ki Nasir Khan leiri asmaitana haipa ahum se makhoi ahum smak loinamak sigi akhoi ki leiriba ruling coalition se asida yauriba partner ngak tane ba constituent akhoi ki kenon government sigi moi partner ngak tane ba JDU atuma khasma masam support to dibani kenon da government sida adaki kenon da center da jutum tong na dibani JDU ga makhoi BJP ga punna ada adum center da sulenga pamin na ribani adaki kenon so NPP ju adum sida yauribani admai tawre harka yengaga sida isda wala ka do hoji haise kanglup ki kari ki party ki oiba mong amata lakpa yai haise lakpa yai na aiso thajaiba summeba yengbi ga dongne taw dongne ba hojik yengbiu akhoi ki maitai pangal ki community sing marakta ki tonga ton ba student organization sing adi tonga ton ba civil society organization sing amsung ate intellectual mayam amsung moina jo demand si tawre dana haidi akhoi ki sumi amtang ki hapiu akhoi ki so represent amtang ki tawbiu ana haibu wahum se mase akhoi di yam summen khale akhoi punna hingminna ba punna nungsi sanana nungaina na amaga cooperation pinar ga lemina si haiba taragati mangcha akhoi kanglup sing oiba ken sing se wapum sing se makhoi demand sing se loina tabi pam thoktro ta adum tabi re harga tari harga aduna akhoi masal amaga loina mak kare hani wateng pangnana ba adiki nungsinana chanana leminana ba adum ki gesture di aduma khoi zu representation ma tobi ba have se matu singsoi sam ki mathau tai na adumai hainingi aduna lakadar ba kan government state sta hojik makhoi adum taramani yengamani center na sadum khanga mane haitare simba khola oma akan ma ma lei have se aduna ma sigi matang sita so ki state ki BJP leaders sing na su ma khoi ki central leaders sing da ma khoi adum loin pok piram mane ba so hai ri tuni maitai akhoi ki maitai pangal community na hai tuni karumba akhoi ki mahut akhoi ki kano sima mihut ohum ski manung da amada akhoi minister hapak tergati akhoi BJP te vote pi roi ga hai bo wafun se arai bo wafun na te ba hai ba akhoi ki maitai pangal sing na tari ba makhoi electorate maite pangal electorate na tari ba khundari ba akhoi AC jing si yengo ba adum yami ne ba se AC mayama ma akhoi keno sing maite pangal si loi tari se khetigau ke AC haro asijo keno tari maite pangal tari adiki akhoi ki han ex minister N Biren ki hangang AC haro adu so adum maite pangal tari adiki lilong AC asijo keno na ayama na dominant oiba akhoi maite pangal ni adiki kairau AC haro asida su adum maite pangal tari natra adiki moirang AC tari adiki jiribam tari asmaina akhoi tonga ton ba AC mayam ma so akhoi maite pangal electorate se voters sing loin leyeba adum haid ba kang bu sing mayam sina voters sing sina BJP te vote piro en har avdi adu sokpaji akhoi BJP ki candidate oigdo ma mayam adum sokjayeba
adna hojik makhoi na vote pira kar khiba atumba MLA liaw de banateba se hangang kendra gi keno se akhoi gi former chief minister N Biren masamak maki keno gi akhoi muslim maite pangal electorate voter mayam yaw tana makhoi na vote pira ga ma chu kap di yaw rim ne haba natra mangsa ad sigi podcast si loina makhoi na yengba adum ID yang kadrai na khalle adu sumnagi kar hani akhoi gi sumaina haina bom sele kana akhoi kadai da machi da adum ngana ra pholapa community da based tawraga akhoi gi politics tawba government yaw ba semin na khon pa as community gi oina sum tawna radi kamai tawni ka khan haiba ga khara yaw